Praise the Lord. Ahanba magtada nungsijaraba Echin Enao sing Leisembiba Mapu sing mayam pumnamak pu Prabhu Jesu Christ gi sangthoiraba minglenda kanbiba minglenda ikai khunajaba galoinana yaifa mangol pizari adom sing leiriba mafamda phattabadagi minungsi khangdabadagi ashaubadagi mihat mineidagi shaitan gi apambadagi kanbiba orisanu Prabhu Jesu Christ gi sangthoiraba minglenda adom singi damakta yaifa mangol nijari amen mayam video makak aina ngasi thengnajare hairiba video se aina yengjaba matamda sukki matik agi thamoida haraujaba faujai amasung ishorbu yam thagache adudi ishorna Eramdam Manipur da soidana Engthaba pubirakleni haibagi thamoida thagachaba makak faujare imayam hairiba video se imayam da yenghanjagadori bani Echin sing nungshibana fattabadagi hena kalle mayam shaitandagi ishorna kanbagumna shaitandagi ishorna henbagumna mihatpadagi yengthibadagi asaubadagi nungshibana pangal kanba yamna hele thagachari ai mayamda video si yenghanjadringagi mamangda holy bible dagi ishorgi wahi amakak pathokserake yamna athoiba Yesu Christ gi wahi yengbiu adom susoidana Christian oibiba taragadi bible hangdoktuna adom yengbiu hairiba bible gi verse se hojik adom gi khutta bible leitaba taragasu adomna yumda chatpa matam adomna relax oiba matamda amuktang phaktoktuna yengbiu Johan dani New Testament Johan chapter 15 gi verse 12 ado yengbiu ai pathok serake aina nekhoibu nungshiba adugumna nekhoina amaga nungshinagadabani haibasi aigi yathangni aina nekhoibu nungshiba adugumna nekhoi amaga nungshinagadabani haibasi aigi yathangni haiduna Yesu Christna takpiribani praise the Lord thagachari Echin Leisembiba Mapu sing nungshiba haibase engondagi hana hominase amasung aigi nungshiba kanagumna urakpa matamda asauba mana urakpa matamda nungshiba da ishor yaubagi maramna hairiba misaktugi asauba nungshiba na manghanduna mahakpusu nungshiba misak mahakpusu kokpiba misak ama ohenbiba ngami amasung hairiba nungshiba se marol humbu Leisembiba amakatang oiriba maming haijaroi amakatang oiriba mapudo Eikhoi mayamna tongan thajaba taragasu mahakti amattani ishordi amakatani hairiba ishorna kwaidagi pamjaba se nungsibani mikap mirau khol natte mapa setna khraba macha kaya gi mikap mirau khol ishorna pamde ishorna kappi mapuroiba setna khraba nupi kaya gi mikap mirau khol ishorna taba ngamde ishorna kappi mado shaitan hairiba dugidi yam pamjabani mahakna Eikhoibu phattaba tahollaga dharma punamaktasu haibado khamnung leiba hell jehannum norok haibado aduga puthanabagi thaurangni adubu ishordi nungshibani mahaki leifamdi sarga hariba heaven hariba dugani hariba mafamduda Eikhoibu pukhatpiba pami haibase yam nungshina aigi thamoidagi phongdokchari thagachari ahanbada video se yengbiu madugi matungda ayamuk phongdokjarake Madu shock ko ni kunda da salaga complaint tawraga mu FIR ban taga any complaint tawbo ko ba sawbo ko pa tawroi ko late shock ko God promise Jesus Christ promise jare ko Jesus Christ na promise ko thank you so much handshake to me mai pa ko mai layo angang sing sa singa mai layo sap sa layo matang lakada kai cha se da habiu sa sira sa taksira ham sira do ai habiu wakan koi khanmina se plan tau se kai develop gi da makta ji all Manipur gi da makta ko koi machine ji isna makatani koi makatani Myanmar di laga mi na pangang thajagan ko moi di koi ma noi di metron khangda mi laiba adu koi swai gi nate ba adu moi thagan noi koi di asigum leira bane ba nang kata di chat laroi ba nang si gani nang ina cha du si gani ba ko man Dubai jala su UK jala su ko last siga laga ma siga phone to siga mai gani ba Masaya ina high crab niya mo tuwi adu do khango ko aduna siga dum legi dawni Manipur do ro nang kaimai do ro barak do ro nungba do ro imphal do ro jili do ro ka phunda do tarbung do ro nang soidina ji Manipur do legi ne ba siga loi lei tuni aduna khana ba kan de pista lei minasi please ko yare ko thank you yare yare masini mayam ahanbadadi hairiba video sibu record tawbiraga thadok pirakpa hairiba ozado magi damakta ina special oina ishorda ina haijari
ꯍꯥꯏꯔꯤꯕ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯎꯍꯟꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯑꯣꯖꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯔꯁꯅꯨ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕ ꯑꯣꯖꯥ ꯑꯃꯁꯨꯡ ꯈꯨꯠ ꯁꯣꯛꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯐꯝꯁꯨ ꯑꯁꯤꯒꯅꯤ ꯑꯃꯁꯨꯡ ꯁꯤꯕꯝꯁꯨ ꯑꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤꯅꯆꯤꯡꯕ ꯇꯥꯕꯗ ꯌꯥꯝꯅ ꯆꯨꯡꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯦ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯣꯖꯥ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯅꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯇꯤꯝꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯇꯤꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯍꯦꯟꯅ ꯏꯁꯣꯔꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯊꯧꯒꯜ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯁꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯑꯩꯁꯦ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯆꯍꯧꯔꯒꯦ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯏꯪꯊꯕ ꯂꯥꯛꯑꯒꯅꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯏꯃꯥ ꯀꯌꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨꯒ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯑꯏꯪ ꯑꯁꯥ ꯊꯤꯗꯕ ꯃꯈꯩ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯊꯤꯗꯕ ꯃꯈꯩꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯄꯤꯔꯤꯕ ꯀꯌꯥꯗ ꯏꯪꯊꯕ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯕ ꯑꯃꯈꯛ ꯂꯩ ꯏꯆꯤꯟꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗꯒꯤ ꯍꯧꯃꯤꯟꯅꯔꯁꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗꯒꯤ ꯍꯧꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯁꯤꯗ ꯇꯣꯉꯥꯟꯕ ꯀꯃꯦꯟ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯀꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯊꯥꯕꯤꯔꯛꯈꯤꯕ ꯌꯥꯏ ꯅꯨꯡꯁꯤꯕꯕꯨ ꯄꯥꯝꯗꯕ ꯅꯨꯡꯁꯤꯕꯕꯨ ꯁꯧꯒꯠꯅꯤꯡꯗꯕ ꯅꯨꯡꯁꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯁꯥꯎꯅꯤꯡꯉꯛꯄ ꯃꯤꯑꯣꯏ ꯂꯩꯇꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯦ ꯈꯨꯠ ꯃꯆꯥ 5 ꯃꯥꯟꯅꯗꯕꯒꯨꯝꯅ ꯑꯃꯠꯇꯁꯨ ꯃꯥꯟꯅꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯂꯩꯇꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕꯅꯤ ꯙꯔꯃ ꯄꯨꯝꯅꯃꯛ ꯑꯊꯣꯏꯕꯅꯤ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯤꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯗꯣ ꯃꯥꯕꯨ ꯌꯦꯡꯖꯔꯒ ꯃꯍꯥꯛꯄꯨ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯍꯧꯃꯤꯟꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯕꯦꯗ ꯀꯃꯦꯟ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕꯒꯤ ꯀꯃꯦꯟ ꯇꯧꯁꯟꯅꯔꯤ ꯃꯤꯁꯦ ꯅꯠꯇ꯭ꯔꯒꯁꯨ ꯃꯈꯣꯏꯗ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄꯤꯔꯤꯅꯣ ꯅꯠꯇ꯭ꯔꯒꯁꯨ ꯀꯌꯥ ꯍꯥꯏꯔꯛꯄ ꯇꯥꯔꯒꯁꯨ ꯑꯗꯣꯝꯅ ꯈꯪꯕꯤꯌꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯒꯤ ꯏꯁꯣꯔꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯤ ꯑꯁꯨꯝꯅ ꯃꯩꯇꯩꯁꯤꯡꯅꯁꯨ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯃꯤꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯀꯨꯀꯤꯅꯁꯨ ꯃꯩꯇꯩꯗ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯂꯥꯟꯁꯦ ꯍꯧꯈꯤꯗ꯭ꯔꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯤꯔꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯔꯅ ꯉꯁꯥꯏ ꯑꯣꯖꯥꯁꯤꯅꯁꯨ ꯍꯥꯏꯕꯤꯕꯗꯣ ꯃꯤꯔꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯔꯅ ꯅꯨꯡꯁꯤ ಚಾನನ ꯂꯩꯃꯤꯟꯅꯔꯝꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯃꯌꯥꯏꯗ ꯃꯈꯣꯏꯅ ꯁꯝꯕꯜ ꯈꯥꯗꯨꯅ ꯌꯦꯡꯊꯤꯅꯍꯟꯅꯕ ꯍꯥꯠꯇꯣꯛꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯑꯣꯖꯥꯁꯤꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯄ ꯀꯨꯀꯤꯁꯤꯡ ꯑꯗꯨꯝ ꯂꯩꯒꯗꯧꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯩꯇꯩ ꯀꯨꯀꯤ ꯅꯥꯒꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯠꯇꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯏꯁꯣꯔꯅꯁꯨ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯑꯣꯖꯥꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯍꯩ ꯑꯗꯣꯝꯅ ꯐꯣꯡꯗꯣꯛꯄꯤꯌꯨ ꯂꯥꯟ ꯑꯁꯦ ꯏꯔꯥꯡ ꯑꯁꯦ ꯂꯣꯏꯕꯗ ꯑꯗꯣꯝꯒꯤꯁꯨ ꯆꯥꯎꯔꯕ ꯊꯧꯒꯜ ꯑꯃ ꯑꯣꯏꯕꯤꯌꯨ ꯃꯔꯝꯗꯤ ꯃꯗꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯅꯗꯨꯅ ꯁꯦꯠꯅꯗꯨꯅ ꯏꯈꯦꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯩꯉꯣꯟꯗꯁꯨ ꯀꯌꯥꯔꯛ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯌꯥꯎꯏ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯆꯤꯟꯗꯒꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯂꯥꯟ ꯏꯪꯍꯟꯕꯤꯔꯣ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯈꯛꯇ ꯅꯠꯇꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯟꯅ ꯐꯣꯡꯗꯣꯛꯆꯗꯨꯅ ꯑꯅꯤꯃꯛ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯅꯪꯒꯤ ꯃꯔꯥꯜ ꯑꯩꯒꯤ ꯃꯔꯥꯜ ꯊꯤꯗꯕꯤꯗ ꯅꯪꯅ ꯂꯥꯜꯂꯤ ꯍꯥꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯪꯊꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩꯁꯦ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯁꯦ ꯑꯩꯈꯣꯏ ꯇꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯅꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯑꯣꯖꯥꯁꯤꯡꯗ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯊꯃꯣꯏꯗꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯔꯛꯈꯤꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯁꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯏꯁꯣꯔꯅ ꯏꯪꯊꯕ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯝꯕꯗꯣ ꯑꯗꯨꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯝꯗꯝ ꯄꯨꯕꯤꯔꯛꯄ ꯑꯣꯏꯔꯁꯅꯨ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯑꯗꯣꯝꯅ ꯉꯝꯃꯤ
ꯑꯗꯣꯝꯅ ꯍꯥꯟꯅ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯅ ꯍꯥꯟꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯌꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯗ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛ ꯌꯥꯎꯔꯤꯕꯅꯤ praise the lord long live manipur manipur se nungsi chanana leiba lamdamdo nahonana ohenbirasanu phattabagi wangang phattaba migi wangang aikhoina khangdokpa matamsu oire maramdi chahi ama chupna lana se tawraklabani adubu aroibadadi aikhoigi manipur aikhoi manipurini haibase ishorna nahonana phongdokpibo oirasanu amasung tabiriba adomgi nungsiba comment phongdokpiramu ꯑꯗꯣꯝꯒꯤ ꯀꯃꯦꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯁꯥꯎꯕ ꯑꯃꯒꯤ ꯊꯃꯣꯏ ꯏꯪꯊꯕ ꯌꯥꯕ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯔꯁꯅꯨ ꯂꯣꯡ ꯂꯤꯐ ꯃꯅꯤꯄꯨꯔ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯥꯃꯦꯟ